Lakhipur online puthok saba July ki tang tarani thoi thangje numit ki Khomjinba Pao tabirase ahan bada maroi Pao Assam cabinet mifam pangthoktuna Lanai hospital mahiroi sing Anganwadi worker sing matangda anoba warip kya lokre chartered accountants final exam ki result lokthokre laisna laisram mai paklakre Silchar Hailakandi Lambigi Kathal Point Manakta, Nungtil Powopta Huran Bachangduna, Sil Tumamadi Sanagi Likon Kaya Pukre. Arbin Moirang Tembu, United Kingdom Gi, Civil Service Officer Oina Kankre. Jiribam da Ain Kaina Yungkai Sajenbak Taktok Nanaba, Jila Lenga Ki Maigitegi Notice Tokre. Dhanamanjur University da Numinini National Conference Haudokre. Nipan Suba Kasar District Thangta Championship Loisinkre, Manamatum Sujan Tokre. Amasung Jiribam the Chathariba football tournament ta hayeng Sunrise Club ka MSUC ga final sanaragani. Hauzik mapungoi ba pau tabirase. Handakta July gi tang tara da phamkiba Assam cabinet mifamna maroi ba warep kamarum lokre. Haksel gi lamda anoba niyom singda private nursing home natraga hospital singna bill pithok pangamdrabasu kanagumba gi asibak chang adu pung ani dagina mari gi manungda makoi gi yung gi miyoi singda kusina kadabani hairi asiguma thodok sing report tawnana ba pung kun mari gi toll free helpline number 104 sijina ba yagani hairi masigi mayokta leiba hospital singi license tha ahum dagina taruk phawba suspend toba Lupa lakh manga phawba fine toba amasung mapung phana registration kakpagi wafam phawbo yauri. Some cabinet has taken a very important decision. Often we hear the complaint that various nursing home kept the dead body of a deceased as mortgage for next 3-4 days unless the relative pay the pending dues of the hospitals or nursing home or private hospital. This is against the human dignity. You cannot keep a dead body as hostess. State cabinet has decided that if any nursing home try to do that, their license will be cancelled, suspended for 3 to 6 months, and they will be fined ₹5 lakhs. For repeat offences, the nursing home or private hospital can be, their license can be cancelled for eternity. Assam gi class 10 tamliba matriculation exam thakadaba mahiroi kudingmakta makoi gi machi oi bachinjak larik laisuna ching mateng pangnana bagi damak thagi oina lupa chahum tawduna parikha gi matam phawbada piragani haina Mukhyamantri Dr. Himanta Biswa Sarma na lauthokre senpham asi November gi tang amadagi hauduna SSLC exam gi matam mathang chahi gi February phawba mahiroi singi bank ki account ki kuthang da yahongani hairi Eba jikhokol lora soalie metric porikha dibo teolukor form fill up October mahor 10 tarikhe hamoroni poribo Eba form fill upot ami teolukok onurod korisu jate teoluke bank account number to diye aru cabinet je onumodon korise je 1 November pra metric shekh nohua porjonto prottekjon ucchotor HSLC metric porikhartik ami proti mahot 300 taka koi teolukor bank account ot dim Cabinet ki atopa warep amada Rabindranath Tagore University ki ming Rabindranath Thakur Vishwavidyalay haina onthokpadasu ayaba pikre Anganwadi worker singi incentive lupa 5,000 hengadan kre amasung helper singina lupa 750 tawduna hengalan kre masina makogi apunba incentive adu Anganwadi worker singi lupa 9,000 amasung helper singina lupa 3,000 oiragani haire thaurang asi chahi asigi October gi amadagi hauduna chanaba hogani aduga gaw pradhan singi thagi senpham lupa 9,000 dagina lupa 13,000 da hengadan kre masi forest village singi gaw pradhan singdasu October gi tang amadagi chanaba hogani haire akoi bagi phibam ngak senbagi maikerom cabinet na samugi chaithing toina phangba jila nipanda gazamitra scheme chana hanaba cabinet na ayaba pikre jila sing adudi Gwalpara Udalguri Nagaon Baksa Sonitpur Golaghat Jorhat amasung Bishanath ne
The Institute of Chartered Accountants of India na handakta pangthokiba CA final parikhada Dima Hasao jila dagi Laisna Laisram mai paklagle Economic laws the elective paper oina lawkibi Laisna Laisram mamang da pangthokiba AICITSS Advanced IT test su mahak grade A phangkibani mahak St Agnes dagi schooling loiraba matung Haflong Government College dagi Higher Secondary amasung Guwahati Commerce College dagi BCom loisinki panbayai Laisna Laisram Dima Hasao jila ki Hakzer Nagar Haflong dagi Hikhomba Laisram amasung Laisram ongbi Sanabi ki machanupini Laisna Laisram na Chartered Accountants ki final parikha da mai paklakpada Manipuri Cultural Center Haflong ki mai kitagi namkhai laitana harau tayam phongdorakli Assam Manipuri Kala Academy Silchar gi Yankai Humdoi Suba Chahi gi Mifamlen Hayeng July gi Tangtara Humdoi Nongmaijing Nimita Silchar it Khola da Laiba Academy asigi sanglen da pangthok lagani Ayuki pung mapanda Academy asigi chairperson Sawgaijam Kanan Debina Phiral Singkhalaba matung Nungtil gi pung ani dagi apongma mifam pangthokane Mifam asibu saruk yabiduna mapung pahan biranaba Academy asigi secretary Laisram Bir Kumar gi cherolamada nolokna ningsinglagli Silchar Hailakandi lambi ki Kathal Point manakta laiba Jilani Chaudhuri Lenda Nungtil Popopta Huran Bachangduna Mathang Jum Anigi Jum gi thong amadi Almira Thokaiduna Sel amadi Sanagi Likon Sing Pukre Thaudogadu Yum Animak Yum da Kanamata Laitaba Matamda Thokibani Hairi Numit Mari Mangani Mamangdasu Hairiba Mafam Asida Atopa Yumda Huran Bachangbagi Thaudok Laikre Yumbu Animakna Rangger Khari Outpost da Wakat Thangat Kre Police na thodok thokpham da thungladuna mafam sing adugi CCTV footage sing check tawduna tijin Khomjinba Pao haina pawasina makhatari Manipur gi naha oriba Arbin Moirangthembu handakta US ki East Sussex County gi local government ki makhada laiba maming leiraba Brighton and Hope City Council gi civil service officer amoina khankre Mahak Hauzik Customer Grievance Redressal Officer amoina thabak tawre masina Brighton and Hope Sahar gi yumthong lising tara manga henbagi management kamari lainana July gi tang nipan dagi yengsinbagi thabak chathare Mahak UK gi Sussex University gi Institute of Development Studies dagi Master's Degree phangki masigi mamang ta Mahak Delhi University gi Hindu College dagi Political Science da BA Honors loisinki panbayai Arbin Moirangthem Manipur gi Bisnupur jila gi Thanga Kaipul Lamjau dagi Moirangthem Osini Kumar amasung Damabati Devi gi masanupane Jiribam jila gi Deputy Commissioner na July gi 13 da thokiba notice amagi matungina sarkar gi lamda lanai miyoi singna ain kaina yumkai dukan amadi set na chingba sajinba singa sina maram moiraga miyamda kudong chatba thokalle maramaduna ain kaina sajiliba singa si July gi tang 19 ge nungthil gi pung ahum phawba gi manungda masa masana lokthokna na bahairi notice asida piriba matungina Manipur Public Premises Eviction and Unauthorized Occupants Act 1985 ge Section ahum gi makhada piriba matungina apiba matam gi matungda lokthoktrabadi ain gi matungina jila lainga jila police kaloinana eviction chathaba horagani maduda achangba sanpham khudingmak sajilam liba miyoi singaduna pugadabani haina cherola sida hairi Dhanamanjari University ki Research Club amasung Internal Quality Assurance Cell IQAC na sinba Northeast India A Way Forward haiba hiramasida numit nini gi oiba National Conference amangarang hodokre tharomasi University ki PG Science Block ki conference hall da pangthoki hodokpagi thoromda Dhanamanjari University ki Vice Chancellor Professor W Chan Babu na mithunglen oina saruk jakhi ikai khomna saba mithung oina Dhanamanjari University ki IQAC की डायरेक्टर प्रोफेसर R.K. लंदन ना ओके नागालैंड यूनिवर्सिटी की मैनेजमेंट विभाग की हेड प्रोफेसर खुंद्रापम देवानंदना अखन बवांगांगलो ओइना सरुक जाखी अमसुंग थौरमदु धनमंजुरी यूनिवर्सिटी की डीन ऑफ स्टूडेंट्स वेलफेयर की हेड प्रोफेसर T.M. रविकांत मिफम मपोइखी
Numit nini chupna chatharakkiba nipan suba Kasar District Thangta Championship Lisingani kunmanga ngarang loisin kre manamatum su yenthokre Pauna Brajavasi Thangta Association Joypurna Kasar District Thangta Association Assam ga kusamnaduna pangthokkiba championship asida Lakhipur Thangta Academy na gold 15 silver ahum bronze amaga loinana punna medal 18 phangduna team champion aduga Pauna Brajavasi Thangta Association Joypurna gold 8 silver mari bronze aniga loinana punna medal 15 phangduna first runners up takhe championship asida gold amadi silver phangkhraba sanaroi singna lakliba July ki 15 amadi 13 Lakhipur Upper Assam da pangthokadoriba 18 suba Assam state level thangta championship da saruk yapa yaragani haina Assam ki chief coach amasung thangta association ki secretary Laisram Raju na lawthokre championship asida Kasar district tagi tongan ba thangta gi academy amadi association taret tagi sanaroi marfuma thoina saruk yakhe loisin thoromda Kasar district thangta association ki president Khomjinba Pao na mipamapu Arambam Nandababu retired SCS na thobe mithung aduga L Sarchandra president Pauna Brajavasi Thangta Association Joypur Dr Maimon Santi Kumar RK Gopal Sana amasung Thangjam Projen na chingba akhanaba miyoi singna ikai khomna jaba mithung sing oina saruk jakhe kumsi se akoina district president amasung district committee da hajaru badagi kumsi se akoina nipan suba district level thangta se akoi mapung phana nasi tang tara amasung tara mathoi se mapung phana pangthok chaba ngamjare akoina haijagadabadi nasi ipanat ipunat makoina thambiramba huel lalong thangta haibase aikoi maiti taba khunggang punamakta maiti macha singna masibu mapung phana jokhat minasi haibase audam se koi pijage audam se lona nasi thangta haiba sanaba makhal se Khelo India amasung international level da chankhabanina aikoi maitai khunggung punamakta masigi academy hangan base akoi apamani ado akoina hajaningi se amukka hanna ase academy se amukka hanna masing damna thokpase akoi meyam changna hanamina si haibase thamjage se haragai lusindare anansa sanarasida sogopuru Kono Larik kasu Laudi. Larik jauh dari anak sisa posisi pun sangat orang begitu juga. Bangun itu menjadi sangat lebih penting kali. Bahkan juga Larik yang memakai. Adanya tanah pada sangat haji muatnya ini macam berumur terhaji ya. Sangat lama harusnya apa satu yang berbeda. Makanya lebih kita sangat menjadi sabah orang sangat orang lain apa sahaja. Kali tadi thora lalu ko ase anansa ase sanarana to nahi kar raha dam lera aku khanja daga takhi kahi nata gachani kahi se ka anand bayan sabak khanja sanarana ado minimum qualification ane jaa ko sarkar ne sabak se pije suti banadi ado na dam ne chaana khanja so sanare ano orna dam daga BA pass karne wala nanu any discipline that madus akoi arts to oba jai commerce to oba jai science to oba jai engineering to oba jai medical ko oba jai at least graduate level gi am khak ko jaba ja dia simdi dam tangai phadar go phak ni ado afaba sanaroi ama oi bai sa afaba student am sudum oi ban pro bani and the student I see loina na ko isana khona ba pora che du chadmi na ba pora mani ana khana ba jada na chadmi na ga ba pora mani thang ta ni lam da tau ba ja ba thau bai ke a aikoi thang ta association na pang thoi ado yang na haijaning badi thang ta association na lep pa nai da na mayam dagi sen khai laga entry fees khara law laga wana pang thok pa se matang da I thengna jai amasung angam ba teng bang aikoi chu pa mi oja sing na chu pa Alihana nasi award pa makak uri basi karino hai basida asuk saukal laba Khelo India na masak khangaba Fit India na masak khangaba sanaba makal ase nasi Olympic of India na masak khangbidri basi ki award pa se karam maina menkit kani hai base leipak praja miyam na amadi saknai de oja miyam na apun lo kholao ma lauraga khomjat ma sangchin bagi darkar leire
साना खोनाबा असिदा हगोलरिबा अनांगसिंग असिगी फ्यूचर से ओलंपिक यौना चन्नबगीदमक्ता मयामना थौनुबियु होटनबिगसि हाइबसे आइगी वाकतनि मणिपुर पांथोक्खिबा नेशनल गेम दा थांगता मसाना लमदमदुगी जेलहौ मसाना सी पुथोकपा होखि थांगता अमसुंग कांग पाकनाचिंबा सानाबा होरपदगी तत्ना तत्ना संसंगिबा खोंफांगदुना मरम ओइरगा इंडियन ओलंपिक एसोसिएशन तुमिना लैबा जादबना मरम ओइदुना ing lising ani ke tarukta Indian Olympic Association recognize tawkiba atumba thangta adigi matung takna laktuna schooling game da school level da thangta gi masana si takna app tawba horaki amasun aikogi sanari ba thangta masana da knowledge ba singi khudong chaw takna lakhibe Uchathol Pioneer Club Jiribam na sinduna club asigi sanabungda team tara-taruk na saruk yatuna sanariba ahanba 6A side football tournament lising ani ka kunmangagi ngarang sanakiba ahanba semi-final match ta MSUC na Titan FC bu tie break ta ani suno da maithiba piduna MSUC final changkre aduga ani suba semi-final match ta Sunrise Club na UPCB bu tie break ta manga mari da maithiba piduna Sunrise Club final da khongtang jinkre match sing asi M Basant Aziz Haider amadi Joel na conduct tobiki final match haying July gi tang 16 gi nungtel gi pung 3 makai tapa matamda Sunrise Club ka MSUC ga sanargani Energy Healing Center Rongpur da computer gi matena anauba madi ariba anabasingbo computer gi matenga layong khangdokpuna layanba hausare computer gi matenga makal makagi anabasingi report lopokuna haksangi awat machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi foundation gi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chippa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba so chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi I da hu chemba toxin lairapa I watpa gi anaba koktanaba amadi steam bath ki kudong saba lejare Silchar Rongpur Part 2 bi Stone Crusher manakta lairiba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobirakna bakhangajari Wellcare Medicals Lakhipur Ward number 8 na makal maka anaba kaya gidamak maming leraba doctor singna laying bagi kudong saba pisari Dr. Yusuf F. Chaudhary MS nakong naton amadi khaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numitung bapung tarani thoidagi layang gani Dr. CH Rakesh Singha MS orthopedic surgeon sarugi Dr. Asina laibak pokpan mit khudingi nungtili pung ahom dagi layangani Dr. Setam Bisas MS Dr. Asina nungsang gallbladder da nunglaiba khoirin pomba phimosis paraphimosis na chingbagi layangnana bagi damak numit khudingi ayuki pung 9 dagi 8 phawba aduga nungtil pung 2 makhai dagi na numitang pung 8 phawba layangani Dr. Bikram Bhuya dentist PTS jagi Dr. Asina numit khudingi nungtil gi matamda layangani Dr. Benjir Ahmad Laskorna numit khudingi numitang wairam pung 3 dagi na 8 phawba aduga Dr. Puspita Singhana numit khudingi ayuki pung 9 dagi na 8 phawba aduga nungtil gi pung 2 makhai dagi 3 phawba layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangja khudingi nungtil gi pung 2 dagi layangani akupa marol amadi booking gi damak Wellcare Medicals Lakhipur Ward number 8 ki mobile number 8134835398 number asida pau phawna bina bahari Nungairaba pau Mahiroi singi damak Silchar da afaba PG ama thaurang tawduna leire Athokpam Boys PG na larik laisu pabagi kudong saba chaba thakpa amasung laifamgi kudong saba kudingmak pizari
single room double room loinana free wifi water purifier gi khudong sabasu thamjari PG asigi mapusu maitaini Silchar Sonai Road ki Holy Cross ka hek nagnana Syam Sundar Sarani Mizoram Circuit House ki opposite tani Sahar ki Nilkhong badagi thaptakna main road tagi subna tagi meter chani yankhai rom tamak changlaga leiri akupa marol gi tamak mobile number 8876 410 921 natraga 6002 537 993 number asida pau phawna binaba athokpam boys PG gi maigei tagi khanganjari Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroi bada maroi pau amukhanna Assam Cabinet Bifam Pangthoktuna Lanai Hospital Mahiroi Singh Anganwadi Worker Singh Matangda Anoba Warip Kaya Lokre Chartered Accountants Final Exam Gi Result Lokthokre Laisna Laisram Mai Paklakre Silchar Hailakandi Lambi Gi Kathal Point Manakta Nungthil Powopta Huran Bachangduna Selthum Mamadi Sanagi Likon Kaya Pukre Arbin Moirang Thembu United Kingdom Gi Civil Service Officer Oina Khankre Jiribam da ain kaina yung kai sajin bak tak thok nanaba jila lenga ki mai gi notice thokre Dhanamanjay University da nominee gi national conference haudokre Nipan suba Kasar district thangta championship loisinkhre manamatham su jan thokre amasung Jiribam da chathari ba football tournament ta hayeng Sunrise Club ka MSUC ga final sanaragani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare